ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯕꯣꯛꯀꯤ ꯐꯨꯡꯒꯥ ꯋꯥꯔꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯕꯨ ꯁꯥꯍꯤꯡꯆꯥꯕ ꯅꯨꯄꯥ ꯑꯃꯅ ꯀꯟꯕꯤꯈꯤꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯃꯐꯝ ꯑꯁꯤꯗ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯃꯨꯠꯂꯒꯦ ꯇꯥꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃꯅ ꯃꯤꯕꯨ ꯁꯥꯍꯤꯡꯆꯥꯕ ꯃꯤ ꯑꯣꯟꯍꯟꯕ, ꯍꯤꯡꯆꯥꯕꯒꯤ ꯁꯥꯑꯣꯡ ꯁꯕꯥꯟ ꯃꯑꯣꯡ ꯃꯇꯧ ꯂꯧꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯤ ꯑꯃꯕꯨ ꯃꯈꯣꯏꯅꯕꯨ ꯆꯤꯛꯂꯨꯔꯕꯗꯤ ꯃꯈꯣꯏꯒꯨꯝꯅ ꯂꯩꯅꯥ ꯑꯗꯨꯕꯨ ꯑꯆꯤꯛꯄ ꯃꯤ ꯑꯗꯨꯗ ꯅꯥꯒꯅꯤ꯫ ꯆꯥꯎꯈꯠꯂꯕ ꯃꯐꯝ ꯑꯃꯗ ꯑꯁꯨꯝꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯟꯗꯣꯛꯂꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯈꯔꯗꯤ ꯍꯤꯡꯍꯧꯔꯤ꯫ ꯑꯍꯥꯟꯕꯗ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯤꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯀꯌꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯃꯄꯥꯟꯗ ꯊꯣꯛꯍꯟꯗꯨꯅ ꯆꯥꯅꯕ ꯊꯛꯅꯕ ꯂꯧꯍꯟꯕ ꯆꯠꯍꯜꯂꯤ꯫ ꯂꯧꯔꯨꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯣꯡꯗꯣ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯥꯏꯔꯦꯟꯇꯣꯝꯕꯤ꯫ ꯃꯍꯥꯛꯅ ꯊꯣꯡ ꯊꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯗ ꯇꯣꯝꯕꯤꯅꯥꯎ ꯑꯩ ꯂꯥꯛꯑꯦ, ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯣ ꯂꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯑꯦ꯫ ꯃꯆꯦꯠ ꯑꯃꯇꯪꯅꯤ ꯃꯈꯣꯏꯅ ꯍꯥꯡꯗꯣꯛꯂꯤꯕ ꯊꯣꯡꯗꯨꯁꯨ꯫ ꯊꯣꯡꯒꯤ ꯃꯆꯦꯠ ꯑꯃꯇꯪ ꯍꯥꯡꯗꯣꯛꯄꯗꯨꯗ ꯇꯣꯝꯕꯤꯅꯥꯎ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯕꯤꯅꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯄꯣꯠꯁꯤꯡꯗꯨꯗꯤ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯍꯥꯏꯔꯦ꯫ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ ꯅꯈꯣꯏꯒꯤ ꯑꯆꯥꯄꯣꯠ, ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯄꯨꯝꯅꯃꯛ, ꯅꯣꯏꯅ ꯍꯥꯏꯔꯛꯄ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯨꯔꯛꯑꯕꯅꯤ, ꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯍꯥꯏꯔꯒ ꯄꯤꯔꯝꯃꯤ꯫ ꯑꯗꯨ ꯍꯦꯛ ꯄꯤꯈꯤꯕꯒ ꯇꯣꯝꯕꯤꯅꯥꯎꯁꯤꯅ ꯊꯣꯡꯁꯦ ꯒꯝ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅꯥꯎꯅ ꯅꯪꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯒ ꯊꯣꯡ ꯊꯤꯡꯖꯤꯟꯕꯤꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯁꯤꯅ ꯃꯈꯨꯠꯄꯨ ꯆꯞꯄꯦ ꯃꯈꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯕꯗ꯫ ꯃꯥ ꯆꯥꯛꯄꯗ ꯂꯣꯏꯔꯦ꯫ ꯂꯥꯏꯔꯦꯟꯇꯣꯝꯕꯤ ꯑꯁꯤꯅ ꯇꯣꯝꯕꯤꯅꯥꯎ ꯑꯩ ꯆꯪꯉꯛꯀꯦ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯑꯣ, ꯇꯣꯝꯕꯤꯅꯥꯎ ꯑꯩ ꯆꯪꯉꯛꯀꯦ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯍꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯑꯗꯨꯒ ꯇꯥꯗꯦ꯫ ꯆꯥꯅꯕꯗꯣ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯉꯣꯟꯗ ꯇꯞꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯌꯦꯟꯊꯣꯛꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ ꯐꯤꯗꯤꯡ ꯆꯣꯡꯉꯒ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯇꯣꯝꯕꯤꯅꯥꯎ, ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯇꯣꯝꯕꯤꯅꯥꯎ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯌꯥꯝꯁꯤꯅ ꯃꯅꯨꯡꯁꯤꯗ ꯍꯥꯏꯅꯔꯦ, ꯑꯁ ꯑꯩꯒꯤꯗꯤ ꯑꯆꯥꯄꯣꯠ ꯑꯁꯤ ꯄꯣꯔꯛꯑꯦ, ꯑꯩꯒꯤꯗꯤ ꯁꯤ ꯄꯣꯔꯛꯑꯦ, ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯄꯣꯔꯛꯑꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯂꯧꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯀꯦꯅꯕ ꯄꯣꯔꯛꯑꯣ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯁꯤ ꯄꯣꯔꯛꯇ꯭ꯔꯤꯁꯤꯕꯣ? ꯃꯌꯥꯝꯒꯤꯗꯤ ꯑꯄꯥꯝꯕ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯄꯣꯔꯛꯑꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯁꯤꯗ ꯑꯣꯏꯅ ꯏꯁꯧ ꯂꯥꯡꯁꯟꯕꯤꯔꯦ꯫ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯑꯦ, ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯦ ꯂꯧꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯅꯪꯒꯤ ꯀꯦꯅꯕꯗꯨꯗꯤ ꯑꯩ ꯂꯧꯔꯛꯄ ꯀꯥꯎꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯗꯤ ꯀꯥꯟꯅꯗꯕꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯜ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯣ, ꯅꯅꯥꯎ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯣ, ꯇꯣꯝꯕꯤꯅꯥꯎ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯣ꯫ ꯀꯅꯥꯝꯇꯅ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯊꯣꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯄ ꯉꯝꯃꯣꯏ, ꯅꯪꯗꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯠꯂꯨꯔꯕꯅꯤ, ꯑꯅꯥꯕ ꯁꯥꯍꯤꯡꯆꯥꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯅꯪꯗꯤ ꯆꯠꯂꯨꯔꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗꯤ ꯉꯝꯃꯔꯣꯏ꯫ ꯅꯪꯗꯤ ꯁꯥꯍꯤꯡꯆꯥꯕꯁꯤꯡꯗꯨꯅ ꯆꯤꯛꯑꯝꯃꯤ ꯆꯤꯛꯑꯝꯃꯣꯏ ꯍꯥꯏꯕꯁꯨ ꯈꯪꯄꯣꯟꯇꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯉꯝꯂꯣꯏ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯕ ꯄꯥꯝꯗ꯭ꯔꯤ, ꯑꯩꯈꯣꯏ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯑꯦ, ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯕꯅꯦ, ꯑꯩꯁꯨ ꯃꯄꯥꯟꯗ ꯂꯩꯕꯁꯦ ꯌꯥꯝ ꯇꯜꯂꯦ ꯍꯥꯏꯕ, ꯌꯥꯝ ꯀꯤꯖꯩ ꯍꯥꯏꯕ, ꯑꯩ ꯀꯅꯥꯝꯇꯅ ꯆꯤꯛꯂꯛꯇꯦ ꯍꯥꯏꯕ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯑꯩ ꯌꯦꯡꯉꯣ ꯑꯩ ꯏꯁꯥꯁꯤꯗ ꯀꯔꯤꯝꯇ ꯆꯤꯛꯂꯛꯇꯤꯌꯦ, ꯑꯝꯇ ꯌꯦꯡꯉꯣ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯀꯔꯤꯁꯨ ꯆꯤꯛꯂꯛꯇꯤꯌꯦ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯇꯣꯝꯕꯤꯅꯥꯎ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯀꯦꯅꯕ ꯂꯧꯔꯛꯑꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇꯣꯝꯕꯤꯅꯥꯎꯗ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣꯅ ꯍꯥꯏꯔꯤꯗꯣ ꯇꯣꯝꯕꯤꯅꯥꯎꯁꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯉꯝꯅꯤ ꯀꯥꯏ ꯈꯜꯂꯤꯔꯣ? ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯔꯛꯀꯅꯤ ꯀꯥꯏ ꯈꯜꯂꯤꯔꯣ? ꯃꯍꯥꯛꯅ ꯅꯪꯁꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯆꯥꯅꯕ ꯂꯧꯔꯨꯅꯕ ꯍꯥꯏꯔꯤꯕꯅꯤ, ꯅꯪꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯁꯦ ꯂꯧꯔꯨꯅꯕ ꯅꯪꯕꯨ ꯇꯣꯝꯕꯤꯅꯥꯎꯅ ꯁꯤꯖꯟꯅꯕꯅꯤ, ꯅꯪꯃꯨꯛ ꯄꯪꯕ ꯅꯨꯄꯤꯗꯤ ꯂꯩꯇꯦ꯫ ꯇꯣꯝꯕꯤꯅꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯀꯦꯅꯕ ꯂꯧꯔꯛꯑꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ,
ꯃꯈꯣꯏꯅ ꯄꯥꯝꯕꯗꯤ ꯅꯪꯒꯨꯝꯕ ꯑꯄꯪꯕ ꯃꯤꯁꯤꯅꯤ. ꯅꯪꯗꯤ ꯁꯍꯤꯡꯆꯥꯕ ꯃꯤꯁꯤꯡꯗꯨꯅ ꯅꯪꯗꯤ ꯑꯗꯨꯝ ꯆꯥꯖꯈ꯭ꯔꯁꯅꯨ. ꯅꯪꯗꯤ ꯀꯥꯟꯅꯗꯕ ꯃꯤꯅꯤ. ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯗꯣ ꯄꯤꯡ ꯁꯥꯎꯒꯠꯂꯛꯑꯦ. ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯚꯥꯛꯅ ꯀꯥꯎꯁꯜꯂꯛꯏ. ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯅ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯁꯍꯤꯡꯆꯥꯕꯗꯨꯅ ꯆꯥꯈꯤꯖꯅꯨ. ꯅꯈꯣꯏꯁꯨ ꯁꯍꯤꯡꯆꯥꯕꯗꯨꯅ ꯆꯥꯍꯟꯒꯅꯤ. ꯄꯨꯟꯅ ꯁꯤꯃꯤꯟꯅꯕ ꯇꯥꯕꯅꯤ. ꯑꯩ ꯍꯧꯖꯤꯛ ꯃꯈꯣꯏꯕꯨ ꯂꯥꯛꯅꯕ ꯇꯧꯔꯅꯤ. ꯅꯈꯣꯏ ꯄꯨꯝꯅꯃꯛꯀ ꯑꯩꯒ ꯄꯨꯟꯅ ꯁꯍꯤꯡꯆꯥꯕ ꯑꯗꯨꯅ ꯆꯥꯗꯨꯅ ꯁꯤꯃꯤꯟꯅꯈ꯭ꯔꯁꯤ. ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ ꯃꯥꯌꯦꯞꯀꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯝꯃꯤ. ꯃꯗꯨꯒꯤ ꯂꯩꯔꯝꯃꯤꯕ ꯄꯣꯠ ꯑꯗꯨ ꯇꯥꯛ ꯍꯥꯏꯗꯅ ꯄꯥꯏꯈꯠꯂꯤ. ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ ꯂꯥꯎꯔꯛꯏ. ꯍꯥꯏ ꯁꯍꯤꯡꯆꯥꯕ ꯃꯤꯁꯤꯡ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯅꯧ ꯑꯅꯧꯕ ꯅꯈꯣꯏꯅ ꯆꯥꯕ ꯌꯥꯕ ꯀꯌꯥ ꯂꯩꯔꯦ. ꯁꯤꯗ ꯆꯥꯔꯨ ꯂꯥꯛꯑꯣ. ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ. ꯂꯥꯛꯑꯣ, ꯆꯥꯔꯨ ꯂꯥꯛꯑꯣ. ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯥꯛꯅ ꯂꯥꯎꯔꯝꯃꯤ. ꯅꯈꯣꯏꯅ ꯆꯥꯅꯤꯡꯉꯤꯕ ꯃꯈꯩ ꯆꯥꯔꯨ ꯂꯥꯛꯑꯣ. ꯁꯤꯗ ꯂꯣꯏꯅ ꯂꯩꯔꯦ. ꯇꯣꯝꯕꯤꯅꯥꯎꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ. ꯍꯦ, ꯇꯨꯃꯤꯟ ꯂꯩꯌꯣ ꯂꯥꯏꯔꯦꯟꯇꯣꯝꯕꯤ, ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ? ꯁꯍꯤꯡꯆꯥꯕ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯂꯥꯛꯄ ꯇꯥꯔꯦ. ꯑꯁꯨꯝꯅ ꯇꯣꯝꯕꯤꯅꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯂꯥꯏꯔꯦꯟꯇꯣꯝꯕꯤꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯂꯥꯎꯗ ꯂꯥꯎꯏ. ꯅꯈꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ. ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ ꯀ ꯇꯧꯗꯅ ꯌꯥꯝꯅ ꯊꯃꯣꯏ ꯆꯥꯛꯅ ꯆꯥꯛꯅ ꯑꯦꯛꯇꯤꯡ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯔꯝꯃꯤ. ꯂꯥꯏꯔꯦꯟꯇꯣꯝꯕꯤꯁꯤꯅ ꯅꯈꯣꯏ ꯀꯩꯗꯧꯔꯤꯒꯦ? ꯑꯩꯕꯨ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ ꯀ ꯍꯥꯏꯗꯅ ꯂꯥꯎꯔꯦ. ꯑꯗꯨꯒ ꯃꯈꯣꯟꯁꯦ ꯇꯥꯔꯛꯑꯦꯅꯦ. ꯂꯥꯏꯔꯦꯟꯇꯣꯝꯕꯤꯁꯦ ꯄꯥꯈꯠꯂꯛꯑꯦ, ꯀꯤꯖꯔꯛꯑꯦ ꯃꯥꯁꯦ. ꯃꯃꯤꯠꯅ ꯌꯦꯡꯉꯝꯃꯤ ꯃꯥꯏꯀꯩ ꯑꯃꯗ. ꯂꯥꯏꯔꯦꯟꯇꯣꯝꯕꯤꯁꯦ ꯁꯍꯤꯡꯆꯥꯕꯁꯤꯡꯗꯣ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯀꯤꯔꯛꯑꯦ. ꯂꯥꯎꯒꯦ ꯂꯥꯎꯊꯣꯛꯎꯔꯒ ꯃꯍꯥꯛꯁꯦ ꯀꯤꯁꯜꯂꯛꯑꯦ. ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ ꯍꯧꯖꯤꯛ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯅꯤ? ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯃꯣꯏꯅ ꯁꯦꯠꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯒꯅꯤꯌꯦ ꯅ ꯍꯥꯏꯔꯒ ꯂꯩꯔꯝꯃꯤ. ꯃꯥꯁꯦ ꯂꯥꯎꯔꯒ ꯆꯦꯟꯈ꯭ꯔꯦ. ꯁꯍꯤꯡꯆꯥꯕꯁꯤꯡꯗꯨꯁꯨ ꯃꯥ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯑꯝꯃꯤ. ꯇꯣꯝꯕꯤꯅꯥꯎꯗꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯦꯡꯂꯤꯕꯅꯤꯅ ꯁꯍꯤꯡꯆꯥꯕ ꯃꯤꯈꯩꯗꯣ ꯂꯥꯛꯄꯗꯣ ꯎꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯎꯔꯝꯃꯤ. ꯁꯍꯤꯡꯆꯥꯕꯈꯩ ꯂꯥꯛꯑꯦ. ꯂꯣꯠꯂꯣ 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 ꯍꯥꯏꯔꯝꯃꯤ. ꯇꯣꯝꯕꯤꯅꯥꯎ ꯍꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯈꯩꯗꯨꯗꯤ ꯂꯣꯠꯈ꯭ꯔꯦ. ꯂꯥꯏꯔꯦꯟꯇꯣꯝꯕꯤꯁꯤꯅ ꯁꯤꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒ ꯂꯥꯎꯒꯦ ꯂꯥꯎꯊꯣꯛꯎꯔꯒ ꯃꯥꯁꯦ ꯀꯤꯃꯟꯗꯅ ꯃꯁꯥꯁꯦ ꯗꯛ 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 ꯅꯤꯛꯑꯒ ꯂꯩꯔꯦꯅꯦ. ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ ꯑꯁꯦꯡꯕꯗꯤ ꯑꯩ ꯅꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯌꯦ ꯍꯥꯏꯗꯨꯅ ꯀꯞꯆꯔꯝꯃꯤ. ꯑꯩꯁꯤꯕꯨ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯑꯩ ꯁꯤꯕ ꯄꯥꯝꯗꯤꯌꯦ, ꯑꯩ ꯁꯤꯕ ꯄꯥꯝꯗꯤꯌꯦ ꯇꯧꯔꯒ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯍꯥꯛ ꯑꯁꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯑꯩ ꯁꯤꯕ ꯄꯥꯝꯗꯤꯌꯦ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯍꯤꯡꯆꯥꯕꯈꯩꯗꯨꯁꯨ ꯃꯈꯣꯏꯁꯨ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ. ꯃꯥꯏꯀꯩ ꯑꯃꯗ ꯂꯥꯛꯏꯕ ꯁꯍꯤꯡꯆꯥꯕ ꯃꯌꯥꯝ ꯑꯗꯣ ꯅꯨꯄꯥ ꯑꯃꯅ ꯐꯨꯗꯔꯛꯑꯦꯕ. ꯐꯨꯗꯗꯅ ꯀꯥꯎꯊꯗꯅ ꯈꯨꯅꯤꯡꯅ ꯊꯤꯟꯗꯅ ꯆꯧꯀ꯭ꯔꯤꯅ ꯊꯣꯝꯗꯅ ꯁꯍꯤꯡꯆꯥꯕꯈꯩꯗꯣ ꯃꯍꯥꯛꯅ ꯐꯨꯗꯅ ꯂꯥꯛꯏ. ꯃꯍꯥꯛ ꯑꯁꯦ ꯁꯍꯤꯡꯆꯥꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯨꯝꯕ ꯑꯣꯏꯕ ꯃꯥꯜꯂꯦ. ꯁꯍꯤꯡꯆꯥꯕꯁꯤꯡꯅꯁꯨ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ, ꯐꯨꯗꯠꯈ꯭ꯔꯦ. ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯏ. ꯂꯥꯏꯔꯦꯟꯇꯣꯝꯕꯤꯗꯤ ꯁꯣꯝꯗ ꯃꯥꯗꯤ ꯀꯤꯃꯟꯗꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯒ ꯑꯩꯕꯨ ꯆꯥꯕꯤꯒꯅꯨ, ꯑꯩꯕꯨ ꯆꯥꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯂꯩꯔꯤꯕꯅꯤ. ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ ꯇꯞꯅ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄ ꯎꯔꯝꯃꯦꯕ. ꯃꯥꯁꯨ ꯃꯃꯤꯠꯇꯣ ꯈꯤꯇꯪ ꯎꯏꯁꯜꯂꯒ ꯌꯦꯡꯉꯤ, ꯀꯤꯅ ꯀꯤꯅ. ꯅꯨꯄꯥꯁꯤꯅ ꯃꯈꯨꯠꯁꯦ ꯂꯥꯝꯊꯣꯔꯛꯑꯦꯕ. ꯑꯗꯨꯗ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯁꯦ ꯃꯃꯤꯠꯁꯦ ꯌꯦꯡꯈꯠꯂꯛꯑꯦ. ꯃꯈꯨꯠꯇꯨꯗ ꯇꯥꯞꯅ ꯄꯥꯏꯔꯒ ꯅꯨꯄꯥꯗꯨꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ. ꯃꯍꯥꯛꯇꯤ ꯀꯤꯕꯅ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯖꯗ꯭ꯔꯕꯅꯤ. ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯦ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯦ. ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯍꯤꯡꯆꯥꯕꯈꯩꯗꯨꯕꯨ ꯑꯃꯨꯛꯀ ꯌꯦꯡꯉꯤ, ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ. ꯑꯗꯨꯒ ꯅꯨꯄꯥꯗꯨꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯗꯤ ꯑꯩꯕꯨ ꯀꯟꯕꯤꯕ ꯂꯥꯛꯄꯅꯦ. ꯃꯁꯤꯒꯤ ꯁꯍꯤꯡꯆꯥꯕ ꯃꯤꯈꯩꯁꯦ ꯅꯪꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯂꯣꯏꯅ ꯉꯝꯃꯤ ꯅꯠꯇ꯭ꯔꯥ? ꯂꯥꯏꯔꯦꯟꯇꯣꯝꯕꯤ ꯑꯁꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯈꯠꯂꯨꯕ ꯀꯥꯟꯗ ꯅꯨꯄꯥ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯨ ꯎꯕ ꯀꯥꯟꯗ ꯃꯍꯥꯛꯁꯨ ꯁꯍꯤꯡꯆꯥꯕ ꯃꯤ ꯑꯗꯨꯅꯦ ꯍꯥꯏꯅ ꯈꯪꯉꯛꯑꯦ. ꯃꯗꯨꯗ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ ꯑꯥ ꯂꯥꯎꯔꯝꯃꯤ.
ꯁꯥꯍꯤꯡꯆꯥꯕꯅꯦ, ꯅꯪꯁꯨ ꯁꯥꯍꯤꯡꯆꯥꯕꯅꯦ, ꯁꯥꯍꯤꯡꯆꯥꯕꯅꯦ ꯍꯥꯏꯔꯒ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯗꯤ ꯆꯞ ꯌꯨꯡꯉꯒ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩ꯫ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ ꯑꯁꯣꯟꯗ ꯑꯣꯟꯊꯣꯛꯑꯒ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯑꯩ ꯀꯟꯕ ꯂꯥꯛꯄ ꯅꯠꯇꯕ ꯃꯥꯜꯂꯦ, ꯅꯪꯗꯤ ꯑꯩ ꯆꯥꯊꯣꯛꯄ ꯂꯥꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ, ꯅꯪꯗꯤ ꯑꯩ ꯀꯟꯕ ꯂꯥꯛꯄ ꯅꯠꯇꯕ ꯃꯥꯜꯂꯦ, ꯑꯩ ꯆꯥꯊꯣꯛꯄ ꯂꯥꯛꯄ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯞꯄꯝꯃꯤ꯫ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯈꯣꯏꯔꯝꯃꯦ ꯃꯥꯅ, ꯃꯍꯥꯛ ꯑꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯦ, ꯍꯌꯨꯝ ꯁꯤꯗꯕ ꯃꯄꯨꯅ ꯌꯥꯏꯐꯔꯦ, ꯍꯌꯨꯝ ꯁꯤꯗꯕ ꯃꯄꯨꯅ ꯌꯥꯏꯐꯔꯦ, ꯅꯥꯍꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ, ꯅꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ, ꯃꯁꯤꯒꯤ ꯁꯥꯍꯤꯡꯆꯥꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯁꯦ, ꯍꯥꯠꯇꯣꯛꯈ꯭ꯔꯁꯦ, ꯍꯥꯠꯇꯣꯛꯈ꯭ꯔꯁꯦꯅ ꯍꯥꯏꯔꯒ ꯃꯥꯅ ꯀꯟꯅ ꯂꯥꯏ ꯁꯣꯟꯖꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯅ ꯃꯃꯤꯠꯇꯣ ꯃꯉꯣꯟꯗ ꯁꯨꯝ ꯌꯦꯡꯉꯝꯕꯗꯒꯤ ꯃꯉꯛ ꯈꯤꯇꯪ ꯍꯥꯏꯊꯔꯒ ꯑꯃꯨꯛꯀ ꯌꯦꯡꯉꯛꯏ ꯃꯉꯣꯟꯗ꯫ ꯂꯥꯏꯔꯦꯟꯇꯣꯝꯕꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯈꯨꯖꯨ ꯂꯩꯈꯥꯝꯁꯦ ꯑꯃꯨꯛ ꯄꯥꯏꯔꯒ ꯈꯣꯡ ꯃꯣꯖꯥꯗꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝꯁꯦ ꯑꯃꯨꯛ ꯂꯧꯊꯣꯔꯛꯑꯦ꯫ ꯃꯥꯏꯁꯦ ꯌꯥꯝ ꯌꯥꯎꯔꯝꯃꯤꯖꯥꯠꯅꯤ, ꯃꯩꯈꯦꯠꯀ ꯇꯧꯔꯒ ꯈꯦꯠꯇꯣꯛꯑꯦ꯫ ꯅꯨꯄꯥꯁꯤꯅ ꯃꯩ ꯊꯥꯔꯤꯕ ꯄꯣꯠꯇꯣ ꯀꯥꯝꯗꯨꯅ ꯃꯨꯊꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ ꯈꯜꯂꯝꯃꯤ, ꯍꯩꯃꯥ, ꯅꯨꯄꯥ ꯑꯁꯤꯗꯤ ꯁꯤꯁꯨ ꯆꯪꯗ꯭ꯔꯕ, ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ, ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯅꯤꯅ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯅꯤꯛꯇꯅ ꯐꯝꯊꯈ꯭ꯔꯦ ꯑꯃꯨꯛ꯫ ꯑꯗꯨꯗ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ, ꯍꯥꯏ, ꯑꯩꯒꯤ ꯅꯣꯡꯃꯩ ꯌꯥꯎꯈꯤꯕꯅꯦ, ꯑꯩꯒꯤ ꯅꯣꯡꯃꯩ ꯌꯥꯎꯈꯤꯕꯅꯦ, ꯑꯩꯒꯤ ꯅꯣꯡꯃꯩꯅ ꯑꯃꯨꯛ ꯀꯥꯞꯄ ꯇꯥꯔꯦ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯗ ꯅꯣꯛꯁꯟꯅꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯞꯇꯒꯤ ꯅꯣꯡꯃꯩ ꯑꯃ ꯁꯠꯇꯣꯔꯛꯑꯦ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗ ꯀꯥꯞꯁꯜꯂꯝꯃꯤ꯫ ꯅꯣꯡꯃꯩ ꯑꯗꯨꯁꯨ ꯀꯩꯝ ꯇꯧꯗꯦ, ꯅꯣꯡꯃꯩ ꯑꯗꯨꯗꯤ ꯃꯆꯥꯅꯤ, ꯃꯣꯔꯦꯒꯤ ꯅꯣꯡꯃꯩ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯗ ꯀꯥꯞꯁꯜꯂꯤ, ꯅꯨꯄꯥꯗꯣ ꯀꯩꯝꯇ ꯇꯧꯗꯦ, ꯆꯩꯅꯥ ꯑꯝꯇ ꯐꯥꯎꯗꯦ꯫ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ, ꯑꯣ, ꯁꯤꯁꯨ ꯆꯪꯗꯕ, ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ, ꯑꯩ ꯁꯤꯔꯅꯤꯌꯦ, ꯑꯩ ꯁꯤꯔꯅꯤꯌꯦ ꯁꯨꯝ ꯃꯥꯅ ꯁꯣꯟꯖꯗꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯗꯣ ꯑꯃꯨꯛ ꯃꯨꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟꯇꯣꯝꯕꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯗꯅ ꯃꯈꯨꯠ ꯑꯅꯤꯗꯣ ꯀꯟꯅ ꯄꯥꯏꯁꯟꯗꯨꯅ ꯑꯀꯤꯕ ꯑꯗꯨꯕꯨ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯄꯕꯞ ꯆꯪꯁꯤꯜꯂꯒ ꯅꯨꯄꯤ ꯑꯗꯣ ꯂꯦꯡꯖꯨꯝꯗ ꯄꯝꯗꯨꯅ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅꯗꯤ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅꯗꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯗ ꯃꯅꯒꯟꯗꯕꯨꯗꯤ ꯊꯥꯏ, ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯀꯔꯤꯁꯨ ꯐꯥꯎꯗꯅ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯎꯔꯒ ꯆꯠꯈꯤꯕꯗꯣ ꯃꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯕꯨ ꯅꯨꯄꯥ ꯑꯃꯅ ꯂꯦꯡꯖꯨꯝꯗ ꯊꯥꯡꯒ ꯄꯨꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯇꯣꯝꯕꯤꯅꯥꯎꯅ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ, ꯀꯩꯗꯧꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯕꯨ ꯁꯥꯍꯤꯡꯆꯥꯕ ꯅꯨꯄꯥꯗꯨꯅ ꯊꯥꯡꯉꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯀꯦꯅꯕ ꯄꯣꯔꯛꯑꯣ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯅ, ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯅꯠꯇꯦ, ꯃꯍꯥꯛꯅ ꯁꯤꯅꯕ ꯃꯁꯥꯅ ꯇꯧꯖꯕꯅꯦ, ꯃꯁꯥꯅ ꯂꯥꯎꯔꯒ ꯇꯧꯖꯕꯅꯦ, ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯁꯤ ꯂꯣꯏꯅ ꯀꯤꯅꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯍꯌꯦꯡ ꯊꯥꯒꯠꯆꯔꯛꯀꯦ, ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ꯫